Romans Nairik Nainaba Asida Mayambu Taramna Oxari Nasi Lainagadrubis chapter 10 verse 9 to 21 Aroi Saruni Taitana karamna Thajaba Lai Haiba Sigi Maram Daikoina Karani Nemnesi and the Ishor Patana Toxi Sragada Lebe Payam Tagasare Equina karamna Thajaba Lai have Sigi Maram Dani Negari Masidana Kitawai Sing Sing Biduna Patana Kangan view, only by on the snang, when a view Tarabu Kudumapusanang, when a view, Proverbs Su Christa giving the Kurumzari. Amen. I quite 10 to 12 permanency. Maramdi Tamoina, Muevena, Dharmasemba, Adu Power Taze, Aduga, Sinna, Aran Kubam, Pangnaba, Haidok Jay Haisida. Habdi Masina Haje, a quiggy Tamoina Tamoy a Sigimapana, Mui Bena Dharmasenba, Adu Pangnabo Taze Heaven. Masida Harib Saduga, a quiggy Sinna, Arankubam Mado, Haidok Jay Heaven, Arankubam Mado Haidok Shay is made unto salvation, or mod confession is made unto salvation. When Haidok Jabado Arankubam Yoli Heaven. Masida Harib say, I Pazan explain to Jereke Taramata the Maramdi Sastran Haki Kanakmbana Mabu Tazara Gati Ikaibanangoi. Heidi Shobu Tazaba Kudumadu Ikaibanangoi, Probu Tazaba Kudumadu Ikaibanangoi. Maramdi Masida Jews Hyba Greek Hybiki Kanabakarish late Maramdi Samanaba Ishorje Mabu Kujaba Kudumukta Inakole, Heidi Mabu Kudum Tabi. Mokoi Bukuding Mado, Yang be having Masida, Haribse. Queen verse 10, the Queen Thajaba, I quig Tamoina, Thajaba Gitaboga, a quig Tamoy Tabok neighbor, Shinoxing, I quig Tamoin the Taza Dragadi, a queen of Dramas and Pangbang Moisinda, a short Tazi Araga, queen of Dramas and Pangbang, whatever, Nate, a quig Tamoinat, Tamoyi Mapana, I quig Tamoyadi, a quig Pungninje. Pongingchina sabjingna loksalaga aikoina thajabaduneba thajaraga aikoina arangkubam phangani hoi aikoigi pungingda laikibadu aikoigi sinda haidorakani afabo orgasu sinna haidorakani fattabo orgasu aikoigi sinna haidorakaneba hana aikoigi thamoida marata adanadi sinna ishor thajaba haibse koina confess taw haibse aikoina kaidom hundo pithoktabani aduna thamoi ase kya aikoina dharma Christian dharma sapata thamoi se kya agima Maru have say, Koyamu Jeremiah 17:9 the high. A quick Tamu say, Hiram, what could the Makimataka, Pitip the late port could the say, Lady of Tawai Pambaziba, Punamba Sikim Matakta, a quick Tawai, a quick Tamu as in a quick hand and I'm tucked away. Aduga, I think you should pate, a quick Tamuise. Kanana Masi Kangami, Kanantana, Ishamun Ishagi Tamoy Kangam Bandatation option. Aduna Masigi Tamoise, Sukimati Longnam Tawi, Aduna Longnam Tawa Tamoise Masineva, Equi Tamoy digi, Proverbs 4:23, that's why Nakwigi Tamoy to section the Tamu, Puning Jana Tamu, Maramdi Masidiki, Punsiki, what Todo Wato Kudimuxilai, Equi Pap. When I was more in the petty thing, there was a palm never, Papki issue, Papki Pap the palm no help to do what Tom must never. Heidi bussing a second idea totally have the equi Tamoy the Tolok never. Aduna Nepal na Heidi say, I knew even a quick Tamoina, Arankubum adu, Yonava Taze Haze, Equina. I madam the equi Tamoina. Patana Tazaragadi, a quick Tamoin the Tazaki Bataragadi, saying the Tazaki Bataradi show with Tamoy, Tamoy na Sen and Oxan Bataragadi, a coin Aranko Madu Panganeva. Namtak over Tamoje, Aduna Masibu show Panangidama, a quick Namtak over Tamoje, a coin of Sangdopa, Madi Yam Drakale, Masi Equiniam Kang Eduga, Masi Ezekiel 36:23, see the Shonai, I know Koida no but Tamoy am a pigany, Aduga Anau but Hawaii Aman and a Koigi. Nakoi the Hapkani, I Nakoigi Nungum Nakalabut, Tamoy Adona Koigi Sadung the Hilok Tokani, I Nakoida Akoina Sadung, but Tamoy and a pig in him, a thought pa having Chamdok Shazindaba, Nungi Tamoy Hedi,
ꯃꯁꯤꯗꯤ ꯍꯣꯡꯇꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯅꯠꯇ꯭ꯔꯦ ꯃꯥꯒꯤ ꯁꯦꯞ ꯑꯗꯨ ꯍꯣꯡꯇꯣꯛ ꯍꯣꯡꯖꯤꯟ ꯌꯥꯕ ꯅꯠꯇ꯭ꯔꯦꯕ ꯑꯗꯨꯅ ꯏꯁꯣꯔꯅ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯗ ꯂꯩꯔꯝꯕ ꯍꯣꯡꯇꯣꯛ ꯍꯣꯡꯖꯤꯟ ꯌꯥꯗ꯭ꯔꯕ ꯍꯥꯏꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯔꯣꯃꯥꯟ 7ꯗ ꯅꯩꯅꯈꯤꯕ ꯆꯞ ꯃꯥꯟꯅꯩ ꯄꯣꯜꯅ ꯍꯥꯏꯕꯗꯣ ꯑꯩꯅ ꯑꯐꯕ ꯇꯧꯅꯤꯡꯉꯁꯨ ꯇꯧꯕ ꯉꯝꯗꯕ ꯐꯠꯇꯕ ꯊꯥꯗꯣꯛꯀꯦ ꯍꯥꯏꯁꯨ ꯊꯥꯗꯣꯛꯄ ꯉꯝꯗꯕ ꯑꯗꯨꯒꯨꯝꯕ ꯊꯃꯣꯏꯗꯣ ꯏꯁꯣꯔꯅ ꯍꯥꯏꯕꯅꯤ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯑꯩꯅ ꯅꯈꯣꯏꯗ ꯑꯅꯧꯕ ꯊꯃꯣꯏ ꯑꯃ ꯄꯤꯒꯦ ꯍꯥꯏꯕꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯊꯥꯖꯕ ꯃꯇꯝꯗ ꯄ꯭ꯔꯚꯨꯒꯤ ꯊꯧꯖꯥꯜꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯊꯃꯣꯏ ꯑꯃ ꯄꯤꯒꯅꯤ ꯅ꯭ꯌꯨ ꯀꯕꯦꯅꯥꯟꯗꯣ ꯊꯨꯡꯂꯕ ꯃꯇꯨꯡꯗ ꯑꯅꯧꯕ ꯊꯃꯣꯏ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕ ꯑꯗꯨ ꯐꯪꯕ ꯉꯝꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯂꯤꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯊꯣꯛꯂꯛꯄꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯑꯩꯈꯣꯏꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯦꯟꯊꯕ ꯑꯩꯈꯣꯏꯅ ꯏꯁꯤꯡꯒꯤ ꯏꯐꯨꯠꯀꯨꯝꯕꯅꯦꯕ ꯊꯣꯛꯂꯛꯄ ꯏꯁꯤꯡ ꯏꯐꯨꯠꯅꯦꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯤꯗ ꯑꯐꯕ ꯃꯆꯦꯠ ꯑꯃꯈꯛ ꯄ꯭ꯔꯚꯨꯒꯤ ꯊꯧꯖꯥꯜꯅ ꯑꯐꯕ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯕ ꯃꯇꯝꯗ ꯂꯦꯞꯄ ꯅꯥꯏꯗꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯐꯠꯇꯕ ꯃꯈꯩꯁꯦ ꯁꯦꯡꯗꯣꯛꯄ ꯉꯝꯒꯅꯦꯕ ꯑꯗꯨꯅꯤ ꯍꯥꯏꯔꯤꯕꯗꯣ ꯁꯦꯡꯗꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯑꯔꯥꯡ ꯈꯨꯕꯝꯒꯤ ꯑꯗꯣ ꯍꯥꯏꯗꯣꯛꯆꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯗ ꯍꯥꯏꯔꯤꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯙꯔꯃ ꯆꯠꯄ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯅ ꯑꯩꯅ ꯄ꯭ꯔꯚꯨ ꯊꯥꯖꯔꯦ ꯍꯥꯏꯔꯒ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯅꯦꯅ ꯃꯤꯅ ꯍꯥꯏꯕꯗꯨ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒ ꯄ꯭ꯔꯚꯨꯒꯤ ꯊꯧꯖꯥꯜ ꯐꯪꯉꯒ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯂꯝꯆꯠ ꯁꯥꯖꯠ ꯍꯣꯡꯗꯣꯛꯄꯗꯣ ꯃꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯒ ꯃꯊꯪꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ 13 to 15 ꯃꯔꯝꯗꯤ ꯀꯅꯥꯒꯨꯝꯕꯅ ꯄ꯭ꯔꯚꯨꯒꯤ ꯃꯤꯡꯗ ꯀꯧꯖꯔꯒꯗꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛꯀꯤ ꯊꯃꯣꯏꯗꯨꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯁꯦ ꯁꯦꯡꯗꯣꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯅꯝꯊꯥꯅ ꯄꯤꯛꯊꯜꯂꯕ ꯊꯃꯣꯏꯁꯦ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯊꯧꯖꯥꯜꯒꯤ ꯃꯄꯥꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯨꯝꯅ ꯀꯧꯂꯕ ꯊꯃꯣꯏꯁꯦ ꯂꯧꯊꯣꯛꯈ꯭ꯔꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯗ ꯑꯅꯧꯕ ꯊꯃꯣꯏ ꯑꯃ ꯄꯤꯔꯛꯑꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯙꯔꯃ ꯆꯦꯟꯕ ꯐꯪꯂꯒ ꯑꯩꯈꯣꯏꯅ ꯑꯔꯥꯡ ꯈꯨꯕꯝ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅ ꯍꯥꯏꯗꯣꯛꯆꯔꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯕ ꯃꯇꯝ ꯑꯗꯨꯗ ꯅꯧꯅ ꯄꯣꯛꯂꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯤꯡ ꯀꯧꯖꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯕꯨ ꯀꯟꯕꯤꯒꯅꯦꯕ ꯑꯩꯅ ꯈ꯭ꯔꯤꯁꯇꯥꯟꯅꯤ ꯍꯥꯏꯔꯒ ꯑꯩꯅ ꯄ꯭ꯔꯚꯨꯕꯨ ꯊꯥꯖꯩ ꯍꯥꯏꯔꯒ ꯑꯩꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡꯗ ꯍꯣꯡꯗꯣꯛꯇ꯭ꯔꯕ ꯇꯥꯏꯕꯪꯄꯥꯟꯗ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕꯒꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯕ ꯆꯠꯇꯨꯅ ꯂꯩꯔꯕ ꯑꯗꯨꯒ ꯑꯩꯅ ꯄ꯭ꯔꯚꯨꯕꯨ ꯐꯅ ꯀꯧꯖꯔꯁꯨ ꯐꯅ ꯄ꯭ꯔꯊꯅꯥ ꯇꯧꯔꯁꯨ ꯑꯩꯈꯣꯏꯅ ꯀꯟꯕꯤꯕ ꯍꯥꯏꯕꯁꯦ ꯁꯨꯐꯪ ꯐꯪꯉꯣꯏꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯃꯁꯤ ꯀꯔꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯒꯤ ꯊꯧꯖꯥꯜ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯅꯧꯕ ꯊꯃꯣꯏ ꯐꯪꯂꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯒꯤ ꯊꯋꯥꯏ ꯑꯁꯦꯡꯕꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯕꯤꯗꯨꯅ ꯑꯐꯕ ꯂꯝꯆꯠ ꯁꯥꯖꯠꯇꯣ ꯍꯤꯡꯂꯕ ꯃꯇꯝꯗ ꯈꯛ ꯑꯣꯏꯊꯣꯛꯀꯅꯦꯕ ꯑꯗꯨꯒ verse 14ꯗ how then shall they call on in him whom they have not believed ꯃꯈꯣꯏꯅ ꯊꯥꯖꯕꯗꯨꯗ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯀꯧꯖꯒꯅꯤ ꯃꯈꯣꯏꯅ ꯀꯃꯥꯏꯅ ꯅꯤꯖꯒꯅꯤ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗꯕ ꯇꯥꯔꯗꯤ ꯃꯉꯣꯟꯗ ꯅꯤꯖꯕ ꯃꯉꯣꯟꯗ ꯀꯧꯖꯕ ꯍꯥꯏꯕꯁꯤ ꯂꯩꯔꯣꯏꯕ ꯑꯍꯥꯟꯕꯗ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯊꯥꯖꯕ ꯇꯥꯏ ꯊꯥꯖꯕ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯖꯕꯗꯨ ꯇꯥꯏ ꯃꯁꯤꯗ ꯍꯥꯏꯖꯩ ꯑꯗꯨꯒ ꯀꯔꯝꯅ ꯃꯉꯣꯟꯗ ꯊꯥꯖꯒꯅꯤ ꯃꯈꯣꯏꯅ ꯇꯥꯈꯤꯗꯕ ꯇꯥꯔꯗꯤ ꯃꯈꯣꯏꯅ ꯇꯥꯈꯤꯗ꯭ꯔꯕ ꯄ꯭ꯔꯚꯨꯒꯤ ꯃꯔꯝꯗ ꯈꯪꯗꯅ ꯇꯥꯈꯤꯗꯅ ꯃꯤ ꯑꯃꯅ ꯇꯥꯈꯤꯗꯅ ꯀꯔꯝꯅ ꯃꯍꯥꯛꯄꯨ ꯊꯥꯖꯒꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯀꯔꯝꯅ ꯇꯥꯒꯅꯤ ꯍꯥꯏꯗꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯌꯥꯎꯗꯅ ꯃꯈꯣꯏꯅ ꯀꯔꯝꯅ ꯇꯥꯒꯅꯤ ꯍꯥꯏꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤ ꯑꯃ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯒꯤ ꯃꯔꯝꯗ ꯇꯥꯔꯣꯏ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯔꯤꯁꯤ ꯀꯩꯅꯣ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯝꯕꯗꯒꯤ ꯃꯄꯥꯅ ꯕꯥꯏꯕꯜ ꯄꯣꯔꯛꯑꯒ ꯑꯩꯈꯣꯏꯗ ꯕꯥꯏꯕꯜ ꯇꯥꯛꯄꯤꯕ ꯇꯝꯕꯤꯕ ꯑꯁꯤꯒꯤ ꯃꯄꯥꯟꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯗꯣ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕꯅꯦꯕ ꯑꯁꯨꯃꯥꯏꯅ ꯃꯁꯤꯗ ꯍꯥꯏꯁꯦ ꯀꯅꯥꯒꯨꯝꯕꯅ ꯇꯥꯕꯤꯒꯅꯤ ꯑꯗꯨꯝꯕꯗꯨ ꯑꯩꯈꯣꯏꯅ ꯇꯥꯒꯅꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯊꯥꯖꯒꯅꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯒ ꯊꯥꯖꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯀꯧꯖꯒꯅꯤ ꯍꯥꯏꯕꯅꯤ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯒꯅꯤ ꯏꯁꯣꯔꯗ ꯅꯤꯖꯒꯅꯤ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯁ꯭ꯇꯦꯞꯁꯤꯡ ꯑꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅꯁꯨ ꯍꯧꯖꯤꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯁꯦ ꯃꯤꯁꯤꯡꯅ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗ ꯀꯧꯅꯤꯡꯉꯥꯏ ꯊꯥꯖꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯔꯣꯜ ꯂꯩꯀꯥꯏꯗ ꯁꯟꯗꯣꯛꯄꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯁꯤꯗ ꯍꯥꯏ ꯑꯗꯣ ꯀꯃꯥꯏꯅ ꯃꯈꯣꯏꯅ ꯁꯟꯗꯣꯛꯀꯅꯤ ꯃꯈꯣꯏ ꯊꯥꯔꯛꯄ ꯌꯥꯎꯗꯅꯗꯤ ꯍꯥꯏ ꯍꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯊꯥꯔꯛꯇꯅꯗꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯗꯨ ꯂꯥꯛꯑꯣꯏꯕ ꯃꯔꯝꯗꯤ ꯑꯁꯨꯝꯅ ꯏꯈ꯭ꯔꯦ ꯏꯁꯣꯔꯒꯤ ꯏꯪꯊ ꯇꯞꯊꯕꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯃꯈꯣꯏꯒꯤ ꯈꯣꯡ ꯑꯗꯨ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯍꯥꯏꯕꯅꯤ ꯑꯗꯨꯒ and bring glad tidings of good news ꯑꯄꯥꯎ ꯄꯨꯔꯛꯂꯤꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯄꯤ ꯑꯃꯅ ꯀꯔꯝꯅ ꯄꯨꯛꯅꯤꯡ ꯍꯣꯡꯂꯒ ꯄ꯭ꯔꯚꯨꯗ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯀꯔꯝꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯄꯨꯒꯗꯕ ꯄꯥꯞꯒꯤꯗꯃꯛꯇꯤ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯀ꯭ꯔꯣꯁꯇ ꯄꯨꯕꯤꯗꯨꯅ ꯁꯤꯕꯤꯈ꯭ꯔꯦ ꯍꯥꯏꯕ ꯑꯗꯨꯅ ꯄ꯭ꯔꯚꯨꯕꯨ ꯊꯥꯖꯕꯒꯤ ꯃꯄꯥꯟꯅ ꯑꯔꯥꯡ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯑꯐꯕ ꯄꯥꯎ ꯄꯨꯔꯛꯏꯕ
ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯃꯈꯣꯡꯗꯣ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕꯅꯤ ꯍꯥꯏꯕꯒꯤ ꯑꯥꯊꯗꯤ ꯃꯈꯣꯏꯅ ꯂꯥꯛꯏꯕ ꯃꯈꯣꯏꯅ ꯄꯨꯔꯛꯏꯕ ꯑꯐꯨ ꯄꯥꯎꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯕꯣꯔ ꯐꯪꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯑꯣꯏꯁꯦ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡꯅ ꯂꯝꯆꯠ ꯁꯥꯖꯠꯅ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯇꯟꯖꯥ ꯆꯥꯕꯗ ꯑꯅꯥꯕꯁꯤꯡꯕꯨ ꯃꯅꯥꯛꯇ ꯀꯣꯏꯕ ꯆꯠꯇꯨꯅ ꯑꯗꯨꯒ ꯃꯤꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯇꯟꯖꯥ ꯐꯪꯕꯗ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎꯁꯦ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯆꯦꯕ ꯃꯁꯤꯅꯤ ꯑꯁꯨꯝꯅ ꯁꯟꯗꯣꯛꯑꯒꯗꯤ ꯃꯈꯣꯏꯅ ꯇꯥꯔꯅꯤ ꯃꯈꯣꯏꯅ ꯊꯥꯖꯔꯅꯤ ꯊꯥꯖꯕ ꯇꯥꯔꯗꯤ ꯃꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯀꯧꯖꯔꯛꯀꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯁꯣꯔꯅ ꯃꯈꯣꯏꯕꯨ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ 10:16-18 ꯑꯃꯨꯛ ꯌꯦꯡꯁꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯄꯨꯝꯅꯃꯛꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎ ꯑꯗꯨꯕꯨ ꯏꯟꯗꯦ ꯃꯔꯝꯗꯤ ꯑꯥꯏꯖꯥꯌꯥꯅ ꯍꯥꯏꯈꯤ ꯀꯅꯥꯅ ꯑꯩꯈꯣꯏꯒꯤ ꯔꯤꯄꯣꯔꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯤꯕ ꯔꯤꯄꯣꯔꯠ ꯑꯁꯦ ꯀꯅꯥꯅ ꯊꯥꯖꯈ꯭ꯔꯦ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯑꯐꯕ ꯄꯥꯎ ꯁꯟꯗꯣꯛꯑꯦ ꯍꯥꯏꯔꯁꯨ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯕ ꯈꯨꯗꯤꯡꯃꯛꯅ ꯏꯁꯣꯔ ꯃꯈꯣꯏꯅ ꯍꯥꯏꯕꯁꯤ ꯏꯜꯂꯣꯏꯕ ꯏꯟꯗꯣ ꯃꯔꯝꯗꯤ ꯁꯩꯇꯥꯟꯅ ꯏꯟꯗꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯀꯟꯅ ꯊꯕꯛ ꯁꯨꯕꯤꯌꯦꯕ ꯍꯣꯏ ꯈꯔ ꯑꯃꯅ ꯏꯟꯒꯅꯤ ꯂꯣꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯏꯟꯒꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯋꯥꯄꯥꯎ ꯁꯟꯗꯣꯛꯑꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤ ꯀꯟꯕꯤꯗ꯭ꯔꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯗ ꯁꯥꯈꯤ ꯑꯃꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯁꯟꯗꯣꯛꯀꯗꯕꯅꯤꯁꯦ ꯚꯔꯁ 17 ꯌꯥꯝ ꯃꯔꯨ ꯑꯣꯏ ꯁꯣ ꯃꯔꯝ ꯑꯗꯨꯅ then faith come by hearing ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯊꯥꯖꯕ ꯑꯁꯦ ꯇꯥꯕꯒꯤ ꯃꯄꯥꯟ ꯂꯥꯛꯄꯅꯤ and hearing by the word of God ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯒꯤ ꯃꯄꯥꯟꯅ ꯂꯥꯛꯑꯦ ꯃꯁꯤ ꯚꯔꯁ ꯌꯥꯝ ꯐꯖꯩ ꯑꯩꯈꯣꯏꯅ ꯊꯥꯖꯕꯁꯦ ꯀꯃꯥꯏꯅ ꯂꯥꯛꯑꯦ ꯇꯥꯕ ꯍꯥꯏꯕꯒꯤ ꯑꯥꯊꯗꯤ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯖꯔꯒ ꯑꯩꯈꯣꯏꯅ ꯇꯥꯖꯕ ꯅꯠꯇ꯭ꯔꯒ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯤꯁꯤꯡꯅ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯋꯥꯔꯤꯗꯣ ꯂꯤꯕꯤꯔꯒ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯆꯔꯆꯇ ꯇꯥꯔꯒ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯗꯣ ꯇꯥꯔꯒ ꯊꯥꯖꯕ ꯑꯁꯦ ꯂꯥꯛꯏ ꯍꯥꯏꯕꯅꯤ ꯃꯁꯤ ꯂꯩꯔꯦ ꯑꯗꯨꯅ ꯇꯥꯕ ꯍꯥꯏꯕꯁꯤꯒꯤ ꯑꯥꯊꯗꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯄꯥꯕ ꯅꯠꯇ꯭ꯔꯒ ꯈꯪꯕ ꯃꯁꯤꯅꯦꯕ ꯃꯁꯤ ꯇꯥꯕ ꯀꯧꯏ ꯑꯗꯨꯒ ꯇꯥꯕ ꯍꯥꯏꯕꯒꯤ ꯑꯥꯊꯅ ꯏꯟꯕ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏꯅ ꯏꯃꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯏꯄꯥꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃ ꯄꯤꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯗꯨ ꯇꯧꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯇꯥꯗꯕ ꯀꯧꯋꯦꯕ ꯑꯗꯨ ꯇꯧꯔꯒꯅ ꯇꯥꯕ ꯀꯧꯋꯦꯕ ꯃꯁꯤꯒꯤ ꯃꯤꯅꯤꯡ ꯑꯃꯁꯤꯅ ꯑꯍꯥꯟꯕ ꯇꯥꯕ ꯍꯥꯏꯕꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯨ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜ ꯄꯥꯕ ꯃꯤꯅ ꯂꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯅ ꯇꯥꯁꯟꯕ ꯑꯗꯨꯃ ꯂꯩꯔꯦ ꯑꯅꯤꯁꯨꯕꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕ ꯋꯥꯗꯣ ꯑꯩꯈꯣꯏꯅ ꯏꯜꯂꯒ ꯆꯠꯄꯁꯦ ꯃꯁꯤꯕꯨꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯒ ꯈꯪꯂꯕ ꯃꯇꯨꯡꯗ ꯏꯟꯕ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯊꯥꯖꯕ ꯂꯥꯛꯄꯅꯦꯕ ꯑꯗꯨ ꯏꯟꯗꯕ ꯇꯥꯔꯕ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯍꯥꯏꯁꯤ ꯂꯥꯛꯑꯣꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯄ꯭ꯔꯚꯨ ꯌꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯕ ꯅꯪ ꯑꯔꯥꯝ ꯈꯨꯝꯕ ꯐꯪꯉꯦꯅ ꯀꯅꯥꯒꯨꯝꯕ ꯃꯤꯅ ꯄꯪꯁꯥꯟ ꯁꯟꯗꯣꯛꯏꯕꯁꯦ ꯃꯁꯤ ꯂꯥꯜꯂꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯩ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯄ꯭ꯔꯚꯨꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯗꯤ ꯄ꯭ꯔꯚꯨꯅ ꯄꯤꯔꯝꯕ ꯌꯥꯊꯪꯁꯤꯡ ꯕꯥꯏꯕꯜꯗ ꯄꯤꯔꯝꯕꯁꯤꯡ ꯑꯗꯨ ꯏꯟꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯗ ꯊꯥꯖꯕ ꯑꯗꯨ ꯂꯩꯔꯣꯏꯕ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏꯗ ꯍꯥꯏꯕ ꯏꯟꯗꯅ ꯃꯈꯣꯏꯗ ꯊꯥꯖꯕ ꯂꯩ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤ ꯁꯩꯇꯥꯟꯒꯨꯝꯅ ꯊꯥꯖꯕ ꯃꯈꯜ ꯑꯃꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯒꯨꯝꯁꯤꯀꯣ ꯃꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏ have they not heard ꯃꯈꯣꯏꯅ ꯇꯥꯈꯤꯔꯝꯗ꯭ꯔꯕ꯭ꯔꯥ yes verily ꯍꯣꯏ ꯇꯁꯦꯡꯅ their sound went in all the earth ꯃꯈꯣꯏꯒꯤ ꯈꯣꯟꯖꯦꯜꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯈꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯋꯥꯍꯩꯁꯦ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯁꯟꯗꯣꯛꯈꯤ ꯍꯥꯏꯕꯅꯤ ꯇꯥꯈꯤꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯈꯨꯗꯤꯡꯗ ꯁꯟꯗꯣꯛꯇꯕ ꯂꯩꯇꯦ ꯍꯣꯏ ꯃꯤ ꯈꯔ ꯑꯃꯅ ꯇꯥꯏ ꯈꯔ ꯇꯥꯗꯕ ꯈꯔꯁꯨ ꯌꯥꯎꯏ ꯂꯣꯏ ꯑꯌꯥꯝꯕ ꯃꯤꯁꯤꯡꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯄꯥꯎꯁꯦ ꯇꯥꯏ ꯍꯥꯏꯕ ꯑꯗꯨꯅ ꯁꯤꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤꯀꯣ ꯊꯥꯖꯕꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯖꯦꯝꯁ ꯆꯦꯞꯇꯔ 2ꯁꯦ ꯐꯖꯅ ꯄꯥꯕꯤꯌꯨ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯄ꯭ꯔꯣꯇꯦꯁꯇꯦꯟ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯈꯣꯏ ꯖꯦꯝꯁ 2ꯁꯦ ꯑꯩꯅ ꯑꯄꯤꯜ ꯇꯧꯖꯔꯤ ꯐꯖꯅ ꯄꯥꯕꯤꯌꯨ ꯄ꯭ꯔꯚꯨꯗ ꯃꯔꯨ ꯑꯣꯏꯅ ꯁꯟꯗꯣꯛꯂꯤꯕ ꯄꯥꯎꯗꯤ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯔꯒꯗꯤ ꯑꯔꯥꯝ ꯈꯨꯝꯕ ꯐꯪꯉꯦ ꯑꯩꯈꯣꯏꯅ ꯄꯥꯞ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯑꯩꯈꯣꯏꯅ ꯐꯠꯇꯕ ꯇꯧꯒꯦꯔꯥ ꯇꯧꯔꯣꯏꯔꯥ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯉꯥꯛꯀꯦꯔꯥ ꯉꯥꯛꯂꯣꯏꯔꯥ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗꯕꯨ ꯊꯥꯖꯔꯗꯤ ꯑꯩꯈꯣꯏꯅ ꯑꯔꯥꯝ ꯈꯨꯝꯕ ꯐꯪꯉꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯌꯥꯝꯕ ꯄ꯭ꯔꯤꯆꯔꯁꯤꯡꯅ ꯃꯁꯤ ꯁꯟꯗꯣꯛꯑꯦꯕ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯉꯥꯛꯄ ꯗꯔꯀꯥꯔ ꯂꯩꯇꯦ ꯄ꯭ꯔꯚꯨꯅ ꯌꯥꯊꯪ ꯉꯥꯛꯄ ꯗꯔꯀꯥꯔ ꯂꯩꯇꯦ ꯌꯥꯊꯪ ꯇꯔꯥ ꯉꯥꯛꯄꯁꯤꯅ ꯑꯩꯈꯣꯏꯅ ꯑꯔꯥꯝ ꯈꯨꯝꯕ ꯐꯪꯉꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯈꯣꯏꯅ ꯀꯟꯇꯦꯛꯁ ꯑꯃꯈꯛꯇꯪꯗ ꯌꯦꯡꯗꯨꯅ ꯂꯩꯌꯦꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯖꯦꯝꯁ 2ꯁꯦ ꯄꯥꯃꯤꯟꯅꯁꯤꯀꯣ 2ꯁꯦ ꯅꯈꯣꯏ ꯃꯨꯟꯅ ꯄꯥꯕꯤꯌꯨ 2ꯒꯤ 17, 21, 22 ꯈꯛꯇꯅ ꯑꯩꯅ ꯄꯥꯖꯒꯗꯧꯁꯦ 13 ꯍꯥꯏ even so faith it had not worked is that being alone ꯍꯥꯏ ꯑꯩꯈꯣꯏꯅ ꯊꯥꯖꯩ ꯍꯥꯏꯔꯒꯁꯨ ꯄ꯭ꯔꯚꯨꯗ ꯊꯥꯖꯩ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯊꯕꯛ ꯂꯩꯇ꯭ꯔꯒꯗꯤ ꯑꯁꯤꯕꯅꯤ ꯃꯊꯟꯇ ꯉꯥꯏꯗꯨꯅ ꯑꯁꯤꯕꯅꯤ ꯍꯥꯏꯕꯅꯤ
ꯍꯥꯏꯕꯗꯤ ꯊꯥꯖꯕꯁꯦ ꯃꯊꯟꯇ ꯉꯥꯏꯔꯅꯤ ꯃꯊꯟꯇ ꯉꯥꯏꯕ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤ ꯑꯁꯤꯕ ꯑꯣꯏꯔꯛꯀꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯩ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯅ ꯎꯠꯀꯅꯦꯕ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯄꯥꯗ ꯊꯥꯖꯩ ꯍꯥꯏꯔꯒ ꯏꯃꯥ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯏꯃꯥ ꯏꯄꯥꯕꯨ ꯊꯥꯖꯩ ꯍꯥꯏꯗꯣꯏꯅꯣ ꯃꯁꯤꯅꯤ ꯍꯧꯖꯤꯛ ꯄ꯭ꯔꯁꯤꯗ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯔꯣꯃꯥꯟꯁ ꯅꯩꯅꯈ꯭ꯔꯦ ꯍꯥꯏꯗꯤ ꯂꯣ ꯉꯥꯛꯄꯒꯤ ꯃꯄꯥꯟꯅ ꯃꯤ ꯑꯃꯕꯨ ꯆꯨꯝꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯍꯣꯏ ꯂꯣ ꯉꯥꯛꯄꯅ ꯑꯩꯈꯣꯏ ꯀꯟꯕꯤꯕ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨꯗ ꯊꯥꯖꯕꯤꯕ ꯃꯄꯥꯟꯅ ꯄ꯭ꯔꯚꯨꯅ ꯄꯤꯕ ꯁꯛꯇꯤ ꯊꯧꯖꯥꯟ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯂꯣ ꯉꯥꯛꯄꯁꯦ ꯉꯝꯒꯗꯕꯅꯦꯕ ꯍꯥꯏꯗꯤ ꯑꯔꯥꯝ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯄ꯭ꯔꯚꯨꯒꯤ ꯊꯕꯛꯅꯤ ꯂꯣ ꯉꯥꯛꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯄ꯭ꯔꯚꯨꯒꯤ ꯊꯕꯛꯅꯦꯕ ꯃꯁꯤ ꯌꯥꯗꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯍꯥꯏꯔꯤꯁꯦ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤ ꯊꯕꯛꯁꯦ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯕꯒꯤ ꯊꯕꯛ ꯈꯛꯇꯅꯤ ꯄ꯭ꯔꯚꯨꯅ ꯑꯩꯈꯣꯏꯗ ꯂꯝꯆꯠ ꯁꯥꯖꯠ ꯍꯣꯡꯗꯣꯛꯍꯜꯂꯒ ꯑꯩꯈꯣꯏ ꯄ꯭ꯔꯚꯨꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯁꯦ ꯂꯣ ꯉꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯍꯟꯗꯦ ꯍꯥꯏꯕꯁꯦ ꯃꯁꯤꯗꯤ ꯊꯥꯖꯗꯦꯕ ꯃꯁꯤ ꯏꯁꯣꯔꯁꯦ Luke 1:37 with God nothing shall be impossible and ꯏꯁꯣꯔ ꯌꯥꯎꯔꯒꯗꯤ ꯇꯧꯕ ꯉꯝꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯏꯁꯣꯔꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯂꯣ ꯉꯥꯛꯄ ꯉꯝꯃꯤ ꯏꯁꯣꯔꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏ ꯑꯔꯥꯝ ꯈꯨꯕꯝ ꯐꯪꯕ ꯉꯝꯃꯤ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯕꯨ ꯖꯤꯎꯁꯤꯡꯅꯗꯤ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯖꯗ꯭ꯔꯒꯁꯨ ꯂꯣ ꯉꯥꯛꯑꯒ ꯑꯔꯥꯝ ꯈꯨꯕꯝ ꯐꯪꯒꯅꯤ ꯍꯥꯏꯕꯅꯤ ꯃꯗꯨꯗꯤ ꯑꯔꯥꯟꯕꯅꯦꯕ ꯑꯣꯏꯊꯣꯛꯇꯕꯅꯦꯕ ꯑꯩꯈꯣꯏꯅ ꯄ꯭ꯔꯚꯨ ꯌꯥꯎꯗꯅ ꯂꯣ ꯉꯥꯛꯄ ꯉꯝꯃꯣꯏ ꯄ꯭ꯔꯚꯨ ꯌꯥꯎꯗꯅ ꯑꯔꯥꯝ ꯈꯨꯕꯝ ꯐꯪꯉꯣꯏ ꯍꯥꯏꯕꯁꯤꯅꯦꯕ ꯑꯗꯨꯅ ꯊꯥꯖꯕ ꯂꯩ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯣꯔꯅ ꯍꯥꯏꯕ ꯏꯁꯣꯔꯒꯤ ꯌꯥꯊꯪꯁꯤꯡꯗꯨ ꯏꯜꯂꯒ ꯑꯩ ꯊꯥꯖꯩ ꯍꯥꯏꯕꯗꯨ ꯎꯠꯀꯅꯦꯕ ꯃꯗꯨꯅꯤ ꯑꯩꯈꯣꯏꯅ ꯃꯥꯡꯗꯁꯨ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯩꯈꯣꯏꯅ 1 John 5:3ꯗꯁꯨ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯌꯥꯊꯪ ꯉꯥꯛꯄꯁꯤꯅꯦꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅꯗꯤ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤꯗ ꯁꯦꯔꯥꯟꯅꯅ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅ ꯊꯥꯖꯕ ꯉꯝꯒꯅꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯈ꯭ꯔꯤꯁꯇꯥꯟ ꯑꯣꯏꯒꯅꯤ ꯌꯥꯊꯪ ꯉꯥꯛꯄ ꯍꯥꯏꯕꯁꯤꯒ ꯅꯨꯡꯁꯤꯕ ꯑꯁꯤꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗꯕ ꯃꯔꯤ ꯂꯩꯅꯩꯕ ꯏꯁꯣꯔꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯁꯤ ꯌꯥꯊꯪ ꯉꯥꯛꯄꯅ ꯎꯠꯀꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯁꯣꯔꯕꯨ ꯊꯥꯖꯩ ꯍꯥꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯅ ꯌꯥꯊꯪ ꯉꯥꯛꯑꯒ ꯕꯥꯏꯕꯜꯗ ꯍꯥꯏꯕ ꯏꯁꯣꯔꯅ ꯄ꯭ꯔꯚꯨꯅ ꯍꯥꯏꯔꯝꯕꯁꯤꯡ ꯑꯗꯨ ꯏꯜꯂꯒ ꯑꯣꯏꯒꯅꯤ ꯍꯥꯏꯕꯅꯤ ꯁꯤꯗ ꯌꯦꯡꯁꯦ 21 ꯐꯖꯅ ꯍꯥꯏꯈ꯭ꯔꯦ Was not Abraham our father justified by works ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯑꯕ꯭ꯔꯥꯍꯝ ꯑꯁꯤꯁꯨ ꯊꯕꯛꯀꯤ ꯃꯄꯥꯟꯅ ꯁꯨꯃꯟꯕꯤꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯤ when he had offered Isaac his son upon the altar aduna lana pungda mahaki machanupa Isaac adu kattuna mahana thabang utkidraba haibne aikoina manaw misina hai hoi thajaba haibse koina Romans chapter 2:3 da jhaije Abraham na isoba thaje masi mongonda dharma semboina pibi haibse aikoina tasena yengbo matamda Abraham ki punsida Abraham na isoba thajai aduga magi thajaba je kaidoba thajabasi na maram oidana ma ishona haiba ingidabra loi ille hoi ahamba punsitadi ma ishona haiba ilamde khara adubu magi machanu pado phangaba matungdagidi machanu pa kalu haisu kale aduna na dharma semba pap tawdaba ko ade atithi gi seba yamna heiba adugumba misak amaneba Abraham je ishona haiba inba adugumba misak amaneba isna ekoisu prabhu da thajai haraga Abraham gum haiba laktraba aikoi arang ko kaisu phangoi asini ko masi saitan na thajaba gum spure maduni aduga 22 the sees how faith wrought with his work adu kamai tawdra thajaba ase ma ki thabung su thabuk subra habse yengu haimni and by work was faith made perfect aduga thajaba gi mapana thajaba ase mapung phandabra hai aikoina thajaba mapung phagi adi akoi thabuk yawba tai ison haibe inba tai thajai haraga aikoina haibe inba yawdraba aikoi gi thajaba lai akoi thajaba hena kaningai job kumna sadra masa binigo danengumna kangi haitadi aikoina khangba asumba je dum induna satpa prabhu da thajarga makha polaga man haiba aikoina akhangba asumba pahap ki thabak sing thadukna satpa adoi tade akoi gi thajaba je aikoina hena wangkni habsne roi bida sarase 10 gi 19 to 21 aina hai Israel khangkidabra anbada Moses na hai aina na khoibu no people jati ama oidaba that are no people jati ma oidaba adugi mapana na khoibu kalag hangini by a foolishness I will anger you apang jat amana na khoibu sahangani habne mase karamba matamda thunge judi sing ase adi makoina khangdaba mi habdi ekoina khudamoina lai mutila pa hedan oiba ekoije janta loiba ekoina Christian oraba matungda dikhedoba makoina Prabhu Jews-na Prabhu Jisu Christa hale aduga Gentiles-na Prabhu Jisu Christa gi matung ileba hairiba sina maram oidana makoida kalakpa mi hoba habda lehele habni sida aduga makoina haiba inbadu gi mapan Jews-sing asukki matik shawal leba shawi ko masini ekoina harise madugumna ekoi hojiki matamda su ekoina tawrogumse
20다 but Isaiah is very bold thonapa and said I was one of them that sought me not. Isaiah habini aibu thidaba makoina aibu phange habini. Sought me not aibu thidaba makoina aibu phange habini. Masi kanana no Gentile sinani. Masi ko Gentile Israel sinadi ishobu thithi haijaba aduga ishobu phangba ngamda maramdi ishona haibe indaba Gentile sinadi ishobu thidaba taragasu makoina khangba Prabhugi apo paudu taba matunda makoina illeba. I was made manifest unto them that asked not after me. Aibu thidaba makoida ai samse phangdo pire habni. Maramdi Jewsing ase 70 AD chosen nation amo oibudo toksandraba matung makoigi tokraba matungdadi Gentile sing asida ishona oireeba masini. But to Israel he said, all day long I have stretched out my hand unto a disobedient and against people. Ishona Israel se matang kudima kana makoja haiba indaba adugumba jati amada ko mai makuja long thing thotune Israel gi dam long thing thotune lairame honaba yaba makai honare Prabhuna cross the pangchi kingdom sire thiraba matang chahi nifu makoi matam pibiye 70 AD asi phawa adu phawa makoina yadeba ishona haibado indeba masini ko adugi mata Gentile singna ekoina ishoga pho pawdu tare loksaleba ekoini hujik makche masiga samane hujik masimmaksu ekoina samane hujik sinapsa ekoida hujik Israel na thokpumna ekoida tholagani maramdi ekoina atopa dharma gi koi Christian na thaba jasine ishogi apho pawje taraga Prabhuna haibe induna ma ya thangchi induna ekoina arang kuma ekoina Christian ekoina sumna tangi Prabhu thajaragati arang kuma phangani ekoina tangpan mi sinna sanari ba satpa phattaba thawriba tawba paaki thabak thado tawba mi hatpa asina singba ki thabak singa se tawsu kesu kaide haina haibase masi sumaina tawdun leiragadi ekhoi yaroi bisnausa tangpan da ju ji thajai haraga marum thajai haraga marumna haibada tawdaba matamdadi thajabadu oide kanagumba nupa amna nupi amna nusi nupi adubu thajai haraga adukan nupi aduda kariguma khudol ama phawa pidraba monda nusi haibabu utpidaba taragadi chinna khak nusi haiba chinna khak thajai haraga thabuk yaudragadi kaidonunda madu oithokpa ngamai asini masima Israel na tawkibadugumni ekoi madugumna tawkumsi tariba mayamde shona bot vishnu pathana tawse sagadle bi payam thagasare koina hoje karamna thajaba lai habse sigi maramdana ina khare tariba kunda bot bi Prabhu ninde koindare amen.